Damai Subdivision Headquarters laiba BSNL gi mobile tower thahumlo mathal tawkidabadagi awawa kaya mare STB Manipuri Pm Manipuri sing taramlok sugol samano pisre Tagalog district Damai Subdivision Headquarters laiba BSNL gi mobile tower thahumlo mathal tawkidabadagi lamdamadung ni miyamna awawa kaya mare Manipur Sarkar tu matamda miyang chandrabadi liangmai students union na conjunctions lagni hari here masih report ama Tamenglong district ki subdivision ama oiba tamai headquarter asimaktada lairiba BSNL gi tower ase tha ahungi mamang lagi yakidabana maram raga mafam asida laiba miyam da mobile ki khudong chawa amadi internet ki khudong chawa phangduna lakli May date 16 lagi network phangnaba haibisi ngasi yorodi tha om pura phare adu hozik phoba concern department BSNL ki company amasung state government na krisu thos habi daba haibisi khoyam more khoi praja sing je haibisi asi communication hozik kan si internet gi matam da even basic need mobile connectivity su phanghan bi daba haibisi yam ikai ni ngai ni haina khale khoi government of Manipur ngon so du haininge mram aduna athuba matam da asi si sembi dradi khoi student kambu singna agitation asi muthang oina chathagani adugi responsibility si government asu logni haibisi government ngon so haininge I say akoi local paper mukuilong di aina liangmai newspaper gi proprietor oirame tha ahum hena network phangdre aduna khoi su thabak makhata na mukka pangthoningai se source network gi source news ki source atai digi lobe yadarni na akoi paper se kothara lae Ako'y mama mapa oiriba lamdam sida yam nawakre aduga icha mayam si Bombay Delhi Imphal mafam ayam badalay adu makoy naye khole nungai haiba amata pau phaunadre mayam se wa basi hai nangai leita duna awa ba thengna rega lere aduna Manipur government na nongsi biduna lamdam sigi network se athu bada semgat pinaba hodna bio subdivision amagi headquarters oiba tamai kaithel asidadi network phangdabana maram aga lamdam asigi miyamna I paw phawdok phajingi network thinabagi damakta network phangmo mafam thiduna lairiba asina matau karamna digital india habito mai pakadribano haidana tamai gi miyamna hangnarakli ISTB pawdamakta pawdamjriba ningthakam sana jawa mitai tamai kaithen ISTB news Bishnupur district ki manung sen bathinu moide leiba UCO bank se amo matam na thonglon bana bank se customer sing da saun khudong sar re bank se da sell kai ba madi sell thamjin ba lak miam da bank se thonglon na leibana mioi kya khoi saung hale ngarang su numing mo matung pung amata dringai da mai mut khre haina bank thonglon silaga staff sing sat khibadagi bank da lak pa mioi kya na pen da phongdong le mai le na basing na thu watam da mieng sang bio haina mioi ma na phongdong le masdai da koi gi karigumba bank asina koi mai helaktre natragna ling yadre khotre hayna bena che thong lol ga chalai ngasi sipung ka thong ngasi pung ama makai bai di thong lol aduna masi mamang du aina tarik khangre aduga taseng badi anirak ahumlak marirak kum sure
asmaina lon base aduna laiba aikoina authority da khangan janing se asigumba aikoi praja gi damakta yamna kanaraba sigumba bank ama aikoi gi lamdam sidaida aikoi gi hangbiraga aikoi gi enoda ukhul gi makul mafam hunjan mafam de school ka ba employees singna ngana kaning bukan ka ba kaning da kan da tokba dumaina lawai ni khaleraga bank ase moina hangi kan hang ba hangi kan hang da ba mase koi praja gi damakta khudong sa da kya lere sina koina khangan janing base asi matam chana thong hangbiraga praja da khudong cha ba tv hauju pawi martana tin ba tang lomanise Hakchangi labor solakpadagi puju singaktaba hakchang choktarba tumba chaba yaraktaba khong hama nungayaktaba singkidamak amatta ngaraba upaidi jolip syrup amasung jolip capsule gur chanmina sinabiyo Enjoy the tastiest bread in town, manufactured with the highest quality in the most hygienic bakery in Manipur. White bread from Likla Bakery, now Manipur's favorite bakery. Break itu untuk tanam oksiri makata boxing. Thasi kita mapal di kita Nepal fawa Bhutan gi konung Thimphu da pangthu ke ba Girls Football Championship lisini tara Nepal da India li football team da captain okibe Silky Hamambu opui thoromama ngarang morang konjemom lekai da leiba konjemom lekai Youth Welfare Association amasung maki mu munu sinun harau ta opui thoromama pangthokre ma opui thoromudu da morang municipal council gi ward number 2 gi councillor Hemam Ongbe Romabalana lupali singtara hanigi MLA MP Tribras na lupali sing ani financial solving group na memento galuna na lupali sing ani amasung ke Mohindro na lupali sing amapin punung tawaki luna na tuan ba organization singi mai ke digi so angam kudul popiki tharmodu da amo fagi course PH Surendra KLYA ge president ke Shuren Kumar yauna myo gyana sarwa ke Silky Hamamna makata na man Manipur ma di India gi mai purok na ba khona ke gani masidam yam na mating pangbiu haike sanabasi yam tangi do aina nupa marakta sanabada akaiba kaya yaurki adubu ai sananingbana khangi adubu nupa sindagi aina hengi aina khanki ado amarumda afabamna ai manabasing ai nupi tinade aduga nupa ngata tinai ado nupa sindunaju aingondasu support bibi fajana sanau kholu haina adagi aina dak India game gi japadasu wispirai under 15 SAF women championship da sanajuba du aina captain paijay ado wa ngang da kitang haitaba khotabnina ai Manipur gi coach oina assistant coach oina pubiriba Miss Bembem na ju ai bu support yam bibi loisala pudamo paw mo kana Tawai Sub Division Headquarter leriba BSNL gi mobile tower thaw humlo mathau tokidabadagi lamdam madu gi miyamna awaba kya mai umare Megobasi pawudi ISTV ni bijaba Manipur paw matang slow jire meng tabe purong pamukana kramsani